Mase Maitogen, Hoki Ziki, Senaputi, Musung, Hoki Tamelung district, and Haitarinaco, Hoki Nagatava, Hoki Kano, the Haitaragati. Hoki, I can get Tamelung, the Ayan Hizage. Tamelung, the Hoki, Hantaki, Localiva, Hoki, Romay Naga organization, and Ma Tolagantaki, Hoki Manipuri, Infal Zirilam Bis for a free when a Tagada Banikanagumba, me Matana Garis, minded upon PBRs, my team bear, Coluca, I haven't seen was my matter, is Masi. Tasing na masi tiang mutiang malam na iyo akan tadi. Yang mana muto ko daw ni ahidi kari ginorakan daw kogi highway blockade kumusum tau pusi. Ahan bada kanugi kogi kanuzi Sada Hills Demand Committee na kogi mamangdam leram bama leram ko kogi Sada Hills pangna bini andra mogi blockade akan na tau kipusi. Hadi intamso tha mari mga ka tawga gari kya nga ka patna kogi sa paya daw ama tau kibiyaw ko simatam dida. Adugi matam to mo Sada Hills ki ne mo demand mo tawre. Hauji sina mo Maitai community da moina mu Kuki militant sing na khoi ATM tore moigi supreme minister sum ta le sina muka adru jo mu kusu jiri lambi jo moina mu thalle adru kampu pi lambi jo mu thalle moin thatta ma pham da leite Kuki ne thali sing je adru hauji sina mu la ibo wafam jina Tamenglong district ta le riba khoi gi Rongmai Naga organization ne si kambu jina khoi gi transporter mayam je khoi driver mayam sing da Manipur da khundari ba community mayam le riba sida sana thakna bagi polam mayam si pi ga da bani masi apan pi bi yaro hai bagi art thari kari no hai matam da Tamenglong je akhoina ahan lam ngen sma hai da Tamenglong hai ni tang menglong hai bani am tang ba mafam da ga ni po sa tu batik tang ba po je imphal ni puchalo ga su am tang mu yam ni yon ba asoni puchalo am tang na yon ba masi gi jaga je sigi manung si da le riba Tamenglong district ki manung da le riba khoi gi Tausiam Lady, Nungba Lady, Adugi di None, Adri Kaupum, Hausong, Nuratel, Kundong Lady, Mayam, Gesta, Nuneta, Evamuisi. Nuneta Taraga Lady, but Kambuzina, Makogi, Potse, Yonto, in Toraga, Uyo, Manekang de, Arizana, Pio, Manekang, Madugi, Pupashaduna, Masamba, Kai the Lady Matanda, away, Sawaji the Lady, in front of the Leva. In front of the Leva Matam, the Lightam Bevasida. Lightam Matamsida, Paisaje, Tan and Abonamatam, the Mama Panpacha, Tamatan, the Positang, Mamma, demand of the Nivam. Demand of Matam City Kamaito Genamo, Nasai and Lishimatagi, but to Posam Mutang, Namata Miawidana, Adutasin, Namatram in a Marola Bichola Muniva, Potang is might of a Ziri, the Polak, Tamil as condition of the Polak, Matam, Masagi, Romay Naga organization, Masitare, Taram in a Masita, Hangavia Drevasi, Potang and Hangavia Nina, Romay Naga organization is Hantak Tassinardi. Moina Puraiba, Makoi the Suri petrol, Zeta, Karma petrol, Hungry. Ahamadi Asami Oibra, Nataka Tinsuka, Samudi Sami, Tinsukaga, Kanu Bongaga with house, you cannot Lerangani. Handaki Naga, Italy now, Patama petrol, Suri Bangati, Kanana Suri, no Hungry, Masiji. Sura Putuna never see it too easy. Aduita Lan, I'm telling you, Matam to that. Romay Naga organization will get out of the Senabati districts to then associate with Chile, Lan, I'm telling him, Madam to the Minor Major Surum Taragati. Kuki is a put away Shalia Maminesi, I tam Zanigi. Karigino Arga Moina sum Yare sum Topuzi, Narang Senapati Laure, Laure, Senapati Lau was it as might of the Kuki Yoiba, transaction we get a Pose, we get a Loriti Matang, might on the Karigum, the Yaro and Higram when Harize. Arungasi, as I said, Hagido, go to Nasayama, Yam Tunama, Ningam Tokum Yauramni. Smite on Haribudo, Yabangamoy. Moiga Hoiga Adugi Darkawi de Maram the Labors, Hoikuki Satra Mam, Dumbosco, Tamam, Tolo, Aduga, Kari Manunga Kainoma, Shem Grave, Mogizo, Kotu Toji. As I said, hungry with Kotu Sikan of the Boletia upon who is a hanging everything negative. In the Agomengi Karino, not the money pushed Gomi Matakailino, as a hanging ever. Our Kotuna local exenze Amada Southern Demand Committee Lematam the Kuki and Pio Haramigo Matamudri, Kesho Harameva. How did I tell Kanuko to was in a Mukan Muka, comfortable Moise? Adumoise, Siki, find out of Wuzum driven ever, CJ. Hosing a single time and Mitsahunga, some 389 minor money, Sahi Paradi, Numita Paradi. Adu it Argadi, Skuma Mayama, Makoina Toro, Posina Maramorkanda, Hantaki, Eikhoi, Lan Kalling Manung Zida, Akoigi, Naga Italy housing. Senapati district manung the lady ba khoi ti khulen adu dei di kampu pi the lady ba khoi tamai di tholopa Italy housing somo driver phure tata kanogi di driver phure moi customary lo amagi matungi na moi kaino sa na bi me to solution gi ba ya ba gi to solution gi ba je akhoi di moi gi action du ngai rakpne ba pui ba ngai je action je to ka action chu to ba akhoi gi kin chma mai boxing tin mai je tin da thilagi do kanogi bausau gi kano oina na thil adu gi ngai bu film du ne akhoi adu hujikti
ngasi ngarang sidi taseng na ragadi thengsu thengna romai naga organization na thengsu thengna akhoi na smai tawdana akhoi gi smai tawdana highway sida kanagom nei matana open pbr roi sidi community mayam gini outside state roi go aduga kanogi manipur state ki orga ju sidi tawdaba yadabani ka haraga lekning mofam to leo tumning mofam tum saning mofam tum noi thogodamni ayung din haibo wale ke ka hanai bdo masi akhoi na akhoi gi romai naga organization ai gi site gi volunteer moina ina ai side ai am thagachari aduga yamnasu nungai jai adumaina mating phungna thabak tobuje ꯇꯧꯕꯤꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯁ꯭ꯇꯦꯠ ꯒꯣꯔꯃꯦꯟꯅ ꯇꯧꯔꯒꯗꯤ ꯔꯣꯡꯃꯩꯅꯒ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯗꯤ ꯇꯁꯦꯡꯅ ꯗꯤꯁꯇ꯭ꯔꯤꯛ ꯑꯃꯗꯨꯒꯤ ꯀꯩꯅꯣ ꯕꯣꯗꯤ ꯃꯆꯥ ꯑꯃꯈꯛꯇꯅꯦꯕ ꯇꯁꯦꯡꯅꯔꯒꯗꯤ ꯑꯗꯣ ꯑꯩꯈꯣꯏ ꯁ꯭ꯇꯦꯠ ꯒꯣꯔꯃꯦꯟ ꯌꯥꯝ ꯆꯥꯎꯔꯤꯅꯦꯕ ꯁꯤ ꯇꯧꯒꯦ ꯍꯥꯏꯔꯒꯗꯤ ꯌꯥꯝ ꯇꯧꯕ ꯌꯥꯏ ꯑꯗꯨꯕꯨ ꯉꯥꯏꯕꯁꯤ ꯅꯥꯒꯥ ꯀꯣꯃ꯭ꯌꯨꯅꯤꯇꯤ ꯃꯌꯥꯝꯁꯤꯡꯁꯤꯁꯨ ꯇꯁꯦꯡꯅꯔꯒꯗꯤ ꯃꯁꯤ ꯑꯩꯅ ꯁꯨꯝ ꯑꯩꯈꯣꯏꯅꯒ ꯂꯩꯀꯥꯏꯒꯤ ꯑꯩꯈꯣꯏꯅ ꯗꯤꯐꯦꯟꯁꯤꯞꯇ ꯁꯨꯝ ꯂꯩꯕ ꯑꯣꯐꯦꯟꯁꯤꯞꯇꯤ ꯀꯩꯝ ꯌꯥꯎꯕ ꯅꯠꯇꯦ ꯑꯩꯈꯣꯏ ꯗꯤꯐꯦꯟꯁꯅꯤ ꯑꯩꯈꯣꯏ ꯂꯩꯔꯤꯁꯦ ꯁꯨꯝ ꯂꯩꯕ ꯁꯨꯃꯥꯏꯅ ꯇꯧꯏ ꯑꯩꯈꯣꯏ ꯑꯪꯀꯣ ꯆꯤꯡꯁꯥꯡꯗ ꯀꯦꯞꯇꯦꯟ ꯑꯃ ꯌꯥꯎꯅ NSNIM ꯃꯣꯏ 7-9 ꯀꯦꯗꯔ ꯁꯨꯃꯥꯏꯅ KNABꯅ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯦꯇꯦꯛ ꯇꯧꯕꯗ ꯂꯩꯈꯤꯗ꯭ꯔꯦ ꯀꯥ ꯍꯥꯏꯕ ꯑꯩꯈꯣꯏ ꯁꯨꯝ ꯅꯛꯁꯜꯂꯛꯀꯗ꯭ꯔꯥ ꯀꯥ ꯍꯥꯏꯕꯒꯤ ꯑꯩꯈꯣꯏꯗꯤ ꯑꯣꯟꯂꯤ 30 ꯐꯤꯠ ꯈꯛꯇ ꯂꯩꯕꯅꯤꯅ ꯀꯩꯅꯣ ꯀꯨꯀꯤꯒ ꯂꯩꯅꯔꯤꯁꯤꯗꯤ ꯌꯥꯝ ꯅꯛꯄꯅꯤꯅ ꯑꯗꯨ ꯋꯥꯈꯜꯁꯦ ꯈꯟꯕ ꯃꯇꯝꯗ ꯑꯉꯥꯡ ꯑꯩꯒꯤ ꯂꯩꯔꯤꯕ ꯚꯣꯂꯟꯇꯤꯌꯔ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏ ꯋꯥꯔꯤ ꯂꯤꯕ ꯃꯇꯝꯗꯗꯤ ꯁꯤꯒꯤ ꯂꯥꯛꯇꯥꯔꯒꯗꯤ ꯃꯣꯏ ꯁꯤꯃ ꯁꯤꯕ ꯇꯥꯔꯒꯗꯤ ꯃꯣꯏꯒꯤꯁꯨ ꯀꯩꯅꯣꯝ ꯁꯨꯝ ꯂꯥꯛꯄ ꯌꯥꯏ ꯀꯥꯏꯅ ꯑꯩꯈꯣꯏ ꯁꯨꯝ ꯑꯐꯪ ꯑꯩꯈꯣꯏ ꯒꯟꯖꯥ ꯊꯛꯄ ꯃꯤꯅ ꯁꯨꯝ ꯅꯩꯅꯔꯒ ꯃꯥꯁꯨ ꯌꯥꯗ ꯇꯧꯏꯅꯤꯅꯦ ꯃꯥꯁꯨ ꯎꯄꯥꯏ ꯂꯩꯇ ꯇꯧꯏꯅꯤ ꯀꯥꯏ ꯁꯨꯝ ꯅꯩꯅꯕ ꯑꯃ ꯂꯩꯕꯗꯣ ꯑꯗꯣ ꯍꯟꯗꯛꯇꯤ ꯆꯨꯏꯌꯦꯕ ꯁꯤꯒꯤ ꯊꯥꯎꯁꯦ ꯍꯟꯗꯛ ꯅꯥꯒꯥ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯃꯌꯥꯝ ꯅꯥꯒꯥ ꯃꯁꯤ ꯑꯍꯥꯟꯕ ꯅꯠꯇꯦ ꯉꯁꯥꯏꯒꯤ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯁꯔꯨꯛꯇ NSNIM ꯅꯥꯒꯥ ꯂꯥꯜꯍꯧꯕꯁꯤꯡꯒ ꯑꯗꯨꯒ ꯀꯨꯀꯤ ꯂꯥꯜꯍꯧꯕꯁꯤꯡꯒ ꯅꯣꯡꯃꯩ ꯀꯥꯞꯅꯕꯁꯦ ꯍꯟꯗꯛꯀꯤꯁꯤꯅ ꯑꯍꯥꯟꯕ ꯅꯠꯇꯦ ꯃꯃꯥꯡꯗꯁꯨ ꯊꯦꯡꯈꯥꯡ ꯀꯌꯥꯔꯛ ꯊꯣꯛꯈ꯭ꯔꯦ ꯃꯁꯤꯗ ꯀꯨꯀꯤ ꯂꯥꯜꯍꯧꯕꯁꯤꯡ ꯁꯤꯕ ꯌꯥꯎꯔꯦ ꯅꯥꯒꯥ ꯂꯥꯜꯍꯧꯕꯁꯤꯡ ꯁꯤꯕ ꯌꯥꯎꯔꯦ ꯑꯗꯣ ꯃꯈꯣꯏꯒꯤ ꯑꯣꯐꯤꯁꯔ ꯁꯤꯕꯁꯨ ꯍꯟꯗꯛꯀꯤꯁꯤꯅ ꯑꯍꯥꯟꯕ ꯅꯠꯇꯦ ꯕꯠ ꯔꯤꯁꯦꯟ ꯏꯚꯦꯟꯠꯁꯇ ꯍꯥꯏꯕ ꯇꯥꯔꯦ ꯍꯟꯗꯛ ꯅꯣꯡꯃꯩ ꯌꯥꯝ ꯀꯨꯏꯅ ꯀꯥꯞꯅꯕꯁꯦ ꯅꯣꯡꯃꯩ ꯌꯥꯝ ꯀꯨꯏꯅ ꯍꯥꯏꯇꯥꯔꯦ ꯐꯣꯔ ꯊꯥ ꯑꯅꯤꯃꯨꯛꯀꯤ ꯆꯥꯡꯗ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯟ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯦꯁꯁꯤꯡ ꯌꯥꯎꯅ ꯍꯥꯏꯕ ꯇꯥꯔꯦ ꯃꯁꯤꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡ ꯌꯥꯎꯔꯒ ꯅꯣꯡꯃꯩ ꯀꯥꯞꯅꯩꯌꯦꯅ ꯃꯩꯇꯩ ꯂꯥꯜꯍꯧꯕꯒ ꯇꯧꯅꯕꯁꯦ ꯃꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯑꯩꯈꯣꯏꯒꯤ NSNIM ꯏꯟꯚꯣꯜꯕ ꯇꯧꯋꯦ ꯍꯥꯏꯕꯁꯦ ꯑꯗꯨꯝ ꯁꯤ ꯃꯦꯗꯤꯌꯥ ꯔꯤꯄꯣꯔꯠ ꯃꯌꯥꯝꯗ ꯂꯣꯏ ꯌꯥꯎꯔꯕꯅꯤ ꯑꯗꯨꯅ ꯃꯁꯤꯗ ꯇꯁꯦꯡꯅ ꯐꯣꯡꯗꯣꯛꯇ꯭ꯔꯒꯁꯨ ꯍꯧꯖꯤꯛ ꯃꯤ ꯁꯤꯔꯛꯑꯀꯥꯟꯗ NSNIMꯒꯤ ꯃꯔꯨꯑꯣꯏꯕ ꯀꯥꯗꯔꯁꯤꯡ ꯑꯗꯨꯒ ꯑꯣꯐꯤꯁꯔ ꯑꯅꯤ ꯌꯥꯎꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯏꯚꯦꯟꯠ ꯑꯅꯤꯗ ꯁꯤꯈꯤꯕꯁꯦ ꯁꯤꯀꯥꯟꯗ ꯐꯣꯡꯉꯛꯄꯩ ꯋꯥꯅꯦ ꯃꯣꯏ ꯏꯟꯚꯣꯜꯕꯃꯦꯟꯁꯦ ꯕꯠ ꯌꯥꯎꯋꯦ ꯍꯥꯏꯕꯒꯤ ꯋꯥꯐꯝꯁꯤꯗꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯔꯤꯄꯣꯔꯠꯇ ꯂꯩ ꯁꯤ ꯌꯥꯎꯔꯀꯥꯟꯗ ꯏꯚꯟ ꯃꯅꯤꯄꯨꯔꯒꯤ ꯗꯥꯏꯃꯦꯟꯁꯟꯗ ꯃꯁꯤ ꯄꯨꯁꯜꯂꯛꯇꯕꯁꯦ ꯐꯣꯔ ꯑꯦꯛꯖꯥꯝꯄꯜ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯅꯥꯒꯥꯒꯤ ꯑꯣꯏꯕ ꯀꯨꯀꯤꯒꯤ ꯃꯥꯌꯣꯛꯇ ꯏꯍꯧ ꯑꯃ ꯂꯥꯛꯏꯕꯁꯤꯗꯤ ꯚꯦꯔꯤ ꯔꯤꯁꯦꯟꯠꯂꯤ ꯂꯥꯛꯄꯅꯦꯕ ꯑꯗꯣ ꯁꯤꯒꯤ ꯄꯣꯠꯁꯦ ꯀꯔꯝꯍꯥꯏꯅ ꯗꯥꯕꯣꯕꯤꯅ ꯎꯏ ꯗꯥꯕꯣꯕꯤꯅ ꯊꯝꯕꯤꯔꯤꯕ ꯌꯦꯡꯕꯤꯔꯤꯕ ꯃꯤꯠꯌꯦꯡꯗꯨꯃꯛꯇꯅꯤꯀꯣ ꯑꯩꯅ ꯄꯨꯁꯤꯟꯖꯔꯤꯁꯦ ꯑꯁꯣꯝꯗ ꯊꯣꯛꯏꯕ ꯊꯧꯗꯣꯛꯁꯤꯒ ꯑꯦꯅꯤꯊꯤꯡ ꯃꯅꯤꯄꯨꯔ ꯑꯁꯣꯝꯗ ꯊꯣꯛꯏꯕ ꯊꯧꯗꯣꯛꯁꯤꯒ ꯃꯅꯤꯄꯨꯔꯒ ꯔꯤꯂꯦꯇꯦꯗ ꯑꯣꯏꯔꯛꯀꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯑꯣꯏꯗꯕꯒꯤ ꯋꯥꯐꯝ ꯂꯩꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯋꯥꯐꯝꯗꯅꯤ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤ ꯃ꯭ꯌꯥꯟꯃꯥꯔꯔꯣꯝꯗꯒꯤ KNAB ꯑꯣꯏꯒꯦꯔꯥ ꯃꯈꯣꯏꯒꯤ ꯀꯨꯀꯤ ꯀꯥꯡꯕꯨꯁꯤꯡ ꯃꯌꯥꯝ ꯂꯩꯔꯤꯕ ꯃꯤꯂꯤꯇꯦꯟ ꯃꯌꯥꯝꯁꯤꯡꯅ ꯑꯩꯈꯣꯏ NSNIM ꯂꯣꯝꯗꯒ ꯁꯨꯝ ꯑꯦꯇꯦꯛꯀ ꯇꯧꯈꯠꯂꯛꯏꯁꯦ ꯃꯁꯤ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒ ꯑꯩꯈꯣꯏꯒꯤ ꯅꯥꯒꯥꯁꯦ ꯑꯩꯈꯣꯏꯒꯤ ꯇꯥꯡꯈꯨꯜ ꯑꯩꯈꯣꯏꯒꯤ ꯂꯥꯏ ꯍꯔꯥꯎꯕ ꯃꯇꯝꯗꯁꯨ ꯃꯆꯤꯟ ꯃꯅꯥꯎꯅ ꯀꯥꯏ ꯁꯨꯝ ꯍꯥꯏꯕ ꯑꯃ ꯂꯩꯗꯅ ꯁꯨꯝ ꯐꯦꯁꯕꯨꯛꯇꯒꯁꯦ ꯍꯧꯔꯣ ꯂꯥꯟꯁꯦ ꯃꯩꯇꯩꯒ ꯅꯥꯒꯥꯒꯗꯤ ꯃꯆꯤꯟ ꯃꯅꯥꯎꯅꯤ ꯊꯥꯗꯣꯛꯅꯕ ꯌꯥꯕ ꯅꯠꯇꯦ ꯀꯥꯏ ꯁꯨꯝ ꯍꯥꯏꯕ ꯑꯗꯣ ꯍꯥꯏꯗꯦ ꯍꯥꯏꯔꯒꯁꯨ ꯍꯧꯗꯤ ꯁꯨꯝ ꯍꯧꯔꯛꯇꯕꯅꯦꯕ ꯑꯗꯣ ꯇꯁꯦꯡꯅ ꯃꯁꯤ ꯀꯃꯥꯏꯅ ꯇꯧꯒꯦ ꯃꯁꯤ NSNIMꯒꯤ ꯃꯈꯣꯏꯒꯤ ꯀꯩꯅꯣꯁꯤ ꯃꯈꯣꯏꯁꯨ ꯇꯁꯦꯡꯅ Indian Army ꯅꯠꯇ꯭ꯔꯒꯅ ꯑꯦꯅꯤ ꯀꯩꯅꯣ ꯁ꯭ꯇꯦꯠ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁ ꯂꯩꯔꯤꯕꯁꯤꯡꯁꯤꯅ ꯀꯅꯥꯗ ꯃꯣꯏꯁꯨ ꯁꯞꯄꯣꯔꯠ ꯇꯧꯔꯤꯅꯣ ꯅꯠꯇ꯭ꯔꯒ ꯀꯨꯀꯤꯒꯤ ꯁꯞꯄꯣꯔꯠꯁꯤꯅ ꯍꯦꯟꯀꯠꯂꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯍꯥꯏꯕꯁꯤ ꯃꯣꯏꯁꯨ ꯋꯥꯈꯟꯕꯨꯗꯤ ꯃꯣꯏꯁꯨ ꯈꯟꯗꯕꯗꯤ ꯅꯠꯇꯦ ꯈꯟꯕꯗꯤ ꯌꯥꯝꯅ ꯈꯟꯕꯖꯥꯠꯅꯤ ꯑꯗꯣ ꯈꯟꯕꯁꯤꯗ ꯉꯁꯥꯏꯒꯤ ꯇꯧꯕꯁꯦ ꯏꯉꯝ ꯉꯝꯗꯕꯒꯤ ꯐꯤꯕꯝ ꯂꯩꯕ ꯀꯔꯤꯒꯤꯅꯣ ꯃꯈꯣꯏꯅ ꯐ꯭ꯔꯦꯝꯋꯥꯔꯛ ꯑꯦꯒ꯭ꯔꯤꯃꯦꯟ ꯍꯥꯏꯅ ꯃꯣꯏꯅ ꯑꯃ ꯂꯩꯈꯤꯕꯁꯦ ꯐ꯭ꯔꯦꯝꯋꯥꯔꯛ ꯑꯦꯒ꯭ꯔꯤꯃꯦꯟꯁꯤ ꯃꯈꯣꯏꯁꯨ ꯌꯥꯝꯅ ꯃꯣꯏꯒꯤ ꯌꯥꯝ ꯊꯥꯖꯕ ꯀꯩꯅꯣꯅꯦꯕ ꯁꯤꯒꯤꯁꯦ ꯉꯁꯤꯃꯛꯀꯤ ꯄꯦꯄꯔꯗ ꯑꯩ ꯉꯁꯥꯏ ꯀꯩꯅꯣꯗ ꯑꯩ ꯑꯃ ꯊꯦꯡꯅꯈꯤ ꯑꯩꯈꯣꯏꯒꯤꯗꯤ ꯐ꯭ꯔꯦꯝꯋꯥꯔꯛ ꯑꯦꯒ꯭ꯔꯤꯃꯦꯟꯗꯨꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯑꯣꯏꯒꯗꯕꯅꯤ ꯍꯥꯏꯅ ꯊꯥꯖꯕ ꯊꯝꯒꯗꯕꯅꯤ ꯍꯥꯏꯕꯒꯤ ꯀꯩꯅꯣ ꯃꯣꯏꯒꯤ ꯃꯗꯨꯅ ꯃꯣꯏꯒꯤ ꯔꯨꯜꯗꯨꯒꯤ ꯋꯥꯡꯃꯗ ꯃꯈꯣꯏꯅ ꯈꯨꯠ ꯊꯥꯗꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯃꯈꯣꯏꯗ ꯍꯦꯟꯖꯜꯂꯛꯇ꯭ꯔꯤ ꯍꯥꯏꯅ ꯉꯥꯏꯕꯒꯤ ꯂꯩꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯃꯁꯤꯅꯤ ꯑꯩꯈꯣꯏꯅ ꯈꯟꯒꯗꯣꯏꯁꯦ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯉꯁꯥꯏꯒꯤ NSNIMꯒ ꯑꯩꯈꯣꯏꯒꯤ ꯃ꯭ꯌꯥꯟꯃꯥꯔꯔꯣꯝꯗꯒꯤ ꯆꯪꯁꯤꯜꯂꯛꯏꯕ ꯑꯩꯈꯣꯏꯒꯤ ꯀꯨꯀꯤ ꯃꯌꯥꯝꯁꯤꯡ ꯉꯥꯛꯊꯣꯛꯅꯅꯕꯒꯤꯗꯃꯛꯇ ꯂꯩꯔꯒ ꯃꯈꯣꯏꯅ ꯍꯟꯗꯛꯀꯤ ꯑꯩꯈꯣꯏꯒꯤ ꯂꯩꯈꯤꯗꯕ NSNIMꯒꯤ ꯀꯦꯗꯔ ꯃꯣꯏꯁꯨ ꯑꯣꯐꯤꯁꯔꯁꯤꯡ ꯌꯥꯎꯔꯤꯕꯅꯤ ꯁꯤꯔꯤꯁꯤꯗ ꯑꯗꯣ ꯁꯤꯕꯁꯤ ꯃꯈꯣꯏ ꯁꯤꯕꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ ꯅꯥꯒꯥ ꯍꯥꯏꯕ ꯃꯈꯣꯏ ꯀꯣꯃ꯭ꯌꯨꯅꯤꯇꯤ ꯃꯌꯥꯝ ꯑꯦꯄꯦꯛꯁ ꯕꯣꯗꯤ ꯃꯌꯥꯝꯁꯤꯡꯁꯦ ꯄꯨꯟꯁꯤꯟꯅꯔꯒ ꯑꯩꯈꯣꯏꯒꯤ ꯉꯁꯤꯃꯛ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒ ꯀꯣꯇꯨꯒ ITLꯒ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁꯦꯅꯥꯄꯇꯤ ꯗꯤꯁꯇ꯭ꯔꯤꯛ ꯁ꯭ꯇꯨꯗꯦꯟ ꯑꯦꯁꯣꯁꯤꯌꯦꯁꯟꯁꯤꯒ ꯍꯧꯖꯤꯛ ꯂꯪꯕ ꯍꯧꯅꯔꯤꯁꯦ ꯃꯁꯤ ꯃꯅꯨꯡꯗ ꯀꯩꯅꯣꯃꯗꯤ ꯃꯈꯣꯏꯒꯤ ꯁꯦꯝꯕ ꯁꯥꯕ ꯂꯣꯏꯁꯤꯜꯂꯕ ꯃꯇꯨꯡꯗ ꯃꯁꯤ ꯇꯧꯕ ꯌꯥꯔꯦ ꯈꯜꯂꯒ ꯃꯁꯤ ꯇꯧꯔꯛꯄ ꯃꯥꯜꯂꯤ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯊꯝꯅꯤꯡꯉꯤ ꯑꯗꯨꯅ ꯑꯃꯔꯣꯝꯗ ꯑꯩꯅ ꯃꯅꯤꯄꯨꯔꯒꯤ ꯄ꯭ꯔꯖꯥ ꯃꯌꯥꯝꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯚꯣꯂꯟꯇꯤꯌꯔ ꯑꯃ ꯑꯣꯏꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯀꯔꯤꯅꯣ ꯍꯥꯏꯔꯀꯥꯟꯗ ꯍꯧꯖꯤꯛ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡꯅ ꯅꯥꯒꯥꯗ ꯁꯥꯎꯕ ꯍꯧꯔꯦ ꯃꯩꯇꯩꯒ ꯀꯨꯀꯤꯒ ꯏꯔꯥꯡ ꯂꯣꯏꯗ꯭ꯔꯤ
ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯍꯥꯏꯋꯦ ꯑꯅꯤꯁꯤ ꯀꯔꯝꯕ ꯃꯇꯝꯗ ꯃꯇꯝ ꯑꯃꯗ ꯃꯣꯏ ꯊꯤꯡꯈꯤꯕ ꯌꯥꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯩꯕꯅꯤꯅ ꯄꯣꯠ ꯆꯩ ꯂꯩꯒꯗꯧ ꯂꯣꯏꯁꯟꯕꯤ ꯍꯧꯕꯤꯔꯣ ꯑꯩꯈꯣꯏ ꯃꯩꯇꯩꯗ ꯂꯩꯔꯤꯕ ꯐꯨꯔꯨꯞ ꯃꯌꯥꯝ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯃꯌꯥꯝ ꯑꯩꯈꯣꯏ ꯚꯣꯂꯟꯇꯤꯌꯔ ꯃꯌꯥꯝꯁꯤꯡ ꯑꯁꯤꯅ ꯍꯟꯗꯛꯇꯤ ꯄꯨꯟꯁꯤꯜꯂꯒ ꯇꯧꯕ ꯌꯥꯕ ꯇꯧꯔꯒ ꯃꯁꯤ ꯀꯨꯀꯤꯒꯤ ꯃꯊꯛꯇ ꯂꯥꯟꯊꯦꯡꯅꯔ ꯀꯨꯀꯤꯁꯤ ꯃꯨꯠꯊꯠꯂꯁꯤ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯑꯍꯥꯟꯕ ꯔꯥꯎꯟ ꯊꯝꯖꯒꯦ ꯇꯥꯃꯣꯕꯤꯗ ꯂꯥꯛꯆꯒꯦ ꯇꯥꯃꯣꯕꯤꯗ ꯂꯥꯛꯆꯅꯤꯡꯕꯁꯦ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯍꯥꯏꯕ ꯇꯥꯏ ꯃꯅꯤꯄꯨꯔꯒꯤ ꯉꯁꯥꯏꯒꯤ ꯏꯔꯥꯡꯒꯤ ꯃꯆꯠꯁꯦ ꯉꯁꯥꯏ ꯒ꯭ꯔꯥꯎꯟ ꯁꯤꯆꯨꯋꯦꯁꯟꯗ ꯂꯩꯔꯤꯕꯅꯤ나 ꯑꯩꯈꯣꯏ ꯗꯥꯕꯣꯕꯤꯅ ꯍꯦꯟꯅ ꯃꯁꯤꯗ ꯃꯤꯠꯌꯦꯡ ꯑꯃ ꯊꯝꯕꯤꯕꯗ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯑꯟꯗꯔꯁꯇꯦꯟ ꯇꯧꯕ ꯂꯥꯏꯒꯅꯤ ꯏꯔꯥꯡꯒꯤ ꯃꯣꯃꯦꯟꯇꯝꯁꯤ ꯃꯥꯏꯀꯩ ꯑꯃꯗ ꯈꯔ ꯑꯃꯨꯛ ꯂꯦꯞ ꯑꯗ ꯃꯥꯏꯀꯩ ꯑꯃꯗ ꯑꯃꯨꯛ ꯈꯔ ꯑꯃꯨꯛ ꯍꯧ ꯑꯗꯒꯤ ꯗꯦꯟ ꯍꯧꯖꯤꯛꯁꯦ ꯑꯃꯨꯛꯀ ꯍꯥꯟꯅ ꯉꯁꯥꯏ ꯇꯝꯄꯥꯛꯀꯤ ꯃꯐꯝꯗ ꯑꯁꯤꯒꯤ ꯄꯦꯔꯤꯐꯦꯔꯦꯜ ꯑꯦꯔꯤꯌꯥꯗ ꯂꯩꯔꯝꯕꯗꯒꯤꯅ ꯍꯧꯖꯤꯛꯅ ꯑꯃꯨꯛꯀ ꯖꯤꯔꯤꯕꯥꯝꯗ ꯃꯁꯤꯒꯤ ꯏꯔꯥꯡꯒꯤ ꯃꯌꯣꯜꯁꯦ ꯑꯃꯨꯛ ꯂꯥꯛꯄ ꯑꯗꯣ ꯍꯧꯖꯤꯛ ꯑꯃꯨꯛꯀ ꯖꯤꯔꯤꯕꯥꯝꯒꯤ ꯏꯁꯨ ꯂꯣꯏꯗ꯭ꯔꯤꯉꯩ ꯃꯔꯛꯁꯤꯗ ꯑꯃꯨꯛꯀ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯅꯝꯕꯔ 2ꯗ ꯏꯝꯐꯥꯜ ꯗꯤꯃꯥꯄꯨꯔ ꯔꯣꯗꯁꯤꯗ ꯑꯃꯨꯛ ꯂꯥꯛꯄ ꯃꯁꯤꯒꯤ ꯏꯔꯥꯡꯒꯤ ꯃꯥꯒꯤ ꯈꯣꯡꯐꯝ ꯍꯣꯡꯕꯁꯦ ꯃꯁꯤ ꯇꯁꯦꯡꯅ ꯃꯁꯤ ꯌꯥꯝꯅ ꯁ꯭ꯄꯣꯟꯇꯦꯅꯁ ꯑꯣꯏꯕ ꯄꯣꯠ ꯑꯃ ꯌꯥꯝ ꯔꯦꯟꯗꯝ ꯑꯣꯏꯅ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯑꯗꯨꯝ ꯍꯣꯡꯉꯛꯄ ꯑꯣꯏꯗꯣꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯃꯁꯤ ꯍꯣꯡꯉꯛꯏꯕꯁꯤ ꯒꯤ ꯃꯔꯨꯝꯗ ꯑꯩꯈꯣꯏꯒꯤ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯈꯟꯅꯕ ꯌꯥꯕ ꯅꯩꯅꯕ ꯌꯥꯕ ꯑꯦꯔꯤꯌꯥꯁꯤꯡ ꯂꯩꯌꯦꯅ ꯎꯕꯤꯕ꯭ꯔꯥ ꯒ꯭ꯔꯥꯎꯟꯗ ꯃꯁꯤ ꯀꯗꯥꯏꯋꯥꯏꯗ ꯅꯣꯡꯃꯩ ꯀꯥꯞꯄꯛꯏꯅꯣ ꯀꯗꯥꯏꯋꯥꯏꯗ ꯇꯧꯔꯛꯏꯅꯣ ꯍꯥꯏꯁꯤꯗꯤ ꯌꯥꯝ ꯇꯣꯏꯅ ꯃꯁꯤ ꯑꯞꯗꯦꯠ ꯇꯧꯔꯒ ꯂꯩꯕꯅꯤꯅ ꯇꯥꯃꯣꯅ ꯀꯃꯥꯏ ꯌꯦꯡꯉꯤ ꯃꯁꯤ ꯑꯦꯔꯤꯌꯥꯁꯤꯡꯁꯦ ꯃꯁꯤ ꯀꯩꯅꯣꯅꯦ ꯃꯈꯣꯏꯒꯤ ꯀꯩꯅꯣꯁꯤ ꯏꯁꯇ꯭ꯔꯦꯇꯦꯖꯤꯁꯤ ꯃꯣꯏꯒꯤ ꯌꯥꯝꯅ ꯐꯖꯕ ꯍꯥꯏꯇꯥꯔꯦ ꯃꯣꯏꯒꯤ ꯑꯩꯈꯣꯏꯒꯤ ꯐꯨꯠꯕꯣꯜ ꯒ꯭ꯔꯥꯎꯟ ꯑꯃꯗ 100 ꯃꯤꯇꯔ ꯔꯦꯁ ꯆꯦꯟꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯌꯦꯡꯉꯤꯕ ꯚꯥꯕꯣꯛ ꯃꯌꯥꯝꯁꯤꯅ ꯌꯦꯡꯕꯗ ꯂꯣꯏꯅꯃꯛ ꯃꯥꯅ ꯀꯥꯎꯕꯗ ꯁꯣꯏꯕ ꯃꯥꯅ ꯁꯨꯃꯥꯏꯅ ꯇꯧꯔꯒꯗꯤ ꯀꯥꯏꯅ ꯁꯨꯝ ꯑꯌꯦꯡꯕ ꯃꯤꯅꯗꯤ ꯁꯨꯝ ꯐꯤꯜ ꯌꯧꯈ꯭ꯔꯒꯗꯤ ꯈꯪꯗꯕꯁꯦ ꯃꯁꯤ ꯀꯃꯥꯏꯅ ꯇꯧꯒꯦꯅ ꯑꯩꯈꯣꯏꯒꯤ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡꯁꯦ ꯃꯣꯏꯅ ꯃꯈꯣꯏꯒꯤ ꯑꯥꯏꯗꯤꯌꯣꯂꯣꯖꯤꯁꯦ ꯃꯣꯏꯗꯤ ꯐꯖꯅ ꯄ꯭ꯂꯥꯟ ꯇꯧꯏ ꯑꯩꯈꯣꯏꯒ ꯃꯣꯏꯒꯁꯨ ꯃꯥꯟꯅꯗꯦ ꯍꯥꯏꯕꯗꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗ ꯃꯈꯣꯏꯒꯤꯅ ꯍꯨꯏꯁꯦꯜ ꯑꯃ ꯈꯣꯡꯕ ꯃꯇꯝꯗ ꯃꯤꯁꯤ ꯋꯥ ꯉꯥꯡꯅꯗꯦꯕ ꯃꯣꯏꯒꯤꯅ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤꯗꯤ ꯑꯃꯅ ꯉꯥꯡꯒꯅꯨ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯇꯧꯋꯦꯕ ꯑꯩꯈꯣꯏ ꯃꯩꯇꯩ ꯀꯝꯃꯨꯅꯤꯇꯤꯒꯤꯁꯦ ꯑꯗꯨꯗꯒꯤꯗꯤ ꯃꯈꯣꯏꯅ ꯍꯟꯗꯛ ꯖꯤꯔꯤꯗ ꯑꯃꯨꯛ ꯇꯧꯔꯦ ꯋꯥꯔꯤꯝꯗꯥꯏꯒ ꯑꯗꯨꯒ ꯂꯝꯂꯥꯏꯗ ꯑꯃꯨꯛ ꯇꯧꯔꯦ ꯈꯜꯂꯁꯤ ꯃꯐꯝ ꯃꯇꯝ ꯃꯣꯏꯁꯨ ꯅꯣꯡꯃꯩ ꯀꯥꯞꯄꯤꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯔꯀꯥꯟꯗ ꯃꯈꯣꯏꯒꯤ ꯑꯆꯧꯕ ꯃꯈꯣꯏꯒꯤ ꯀꯩꯅꯣꯁꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯍꯥꯏꯇꯥꯔꯦꯅꯦ ꯑꯩꯈꯣꯏꯒꯤ ꯄꯣꯠ ꯂꯥꯟꯊꯣꯛ ꯑꯦꯛꯁꯄꯣꯔꯠ ꯇꯧꯕꯒꯤ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯃꯁꯤ ꯃꯈꯣꯏꯅ ꯂꯥꯟꯒꯗꯧꯔꯤꯕ ꯄꯣꯠꯁꯦ ꯑꯩꯈꯣꯏꯒꯤ ꯕꯖꯥꯔ ꯃꯌꯣꯟ ꯑꯔꯕꯥꯟ ꯑꯦꯔꯤꯌꯥꯗꯗꯤ ꯁꯤꯇꯤꯗꯗꯤ ꯆꯪꯉꯒ ꯂꯥꯟꯕ ꯌꯥꯗ꯭ꯔꯕꯅꯤꯅ ꯍꯥꯏꯗꯤ ꯃꯣꯏ ꯍꯤꯜ ꯑꯦꯔꯤꯌꯥ ꯉꯥꯛꯇꯅꯦꯕ ꯃꯣꯏ ꯂꯥꯟꯗꯣꯏꯁꯦ ꯂꯥꯟꯕ ꯃꯇꯝꯁꯤꯗ ꯃꯈꯣꯏꯒꯤ ꯂꯥꯟꯅꯕ ꯄ꯭ꯂꯥꯟ ꯇꯧꯕ ꯃꯇꯝꯗ ꯑꯩꯒꯤꯅ ꯁꯤꯒꯤ ꯒ꯭ꯂꯥꯁꯁꯤꯃ ꯄꯨꯕꯗꯤ ꯌꯥꯝꯅ ꯌꯥꯡꯅ ꯄꯨꯈꯤꯅꯦꯕ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯑꯆꯧꯕ ꯃꯈꯣꯏꯒꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯍꯥꯏꯇꯥꯔꯦꯅꯦ ꯃꯗꯨꯅ ꯃꯤꯁꯟ ꯑꯃ ꯄꯥꯡꯊꯣꯛꯅꯕ ꯍꯣꯠꯅꯕꯗ ꯃꯗꯨꯒꯤ ꯖꯒꯥꯗꯨ ꯌꯧ ꯇꯥꯔꯒꯗꯤ ꯆꯨꯔꯆꯥꯟꯄꯨꯔꯗꯒꯤꯅ ꯀꯥꯡꯄꯣꯛꯄꯤ ꯂꯥꯛꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯂꯥꯟꯒꯗꯧꯔꯤꯕ ꯄꯣꯠꯁꯤ ꯌꯥꯝꯂꯕ ꯄꯣꯠ ꯉꯥꯛꯇꯅꯦ ꯃꯣꯏ ꯂꯥꯟꯗꯣꯏꯁꯦ ꯃꯣꯏꯒꯤ ꯖꯔꯃꯟ ꯔꯣꯗꯀ ꯍꯥꯏꯅꯔꯤꯕ ꯄꯣꯠꯁꯦ ꯃꯁꯤ ꯂꯥꯟꯅꯕ ꯍꯣꯠꯅꯕꯗ ꯃꯁꯤꯒꯤ ꯄꯣꯠꯁꯤꯅ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯄꯣꯠ ꯂꯥꯜꯂꯅꯤ ꯍꯥꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯁꯣꯝꯗ ꯑꯃ ꯀꯥꯞꯍꯟꯗꯕ ꯌꯥꯗꯦꯕ ꯃꯈꯣꯏꯒꯤ ꯄ꯭ꯂꯥꯟꯁꯦ ꯗꯥꯏꯚꯔꯠ ꯇꯧꯊꯣꯛꯏꯅꯦꯕ ꯃꯌꯥꯝꯁꯦ ꯑꯗꯣ ꯑꯁꯣꯝꯗ ꯅꯣꯡꯃꯩ ꯀꯥꯞꯅꯔꯦ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤꯗꯤ ꯑꯃꯗ ꯑꯃꯨꯛ ꯆꯦꯟ ꯇꯧ ꯂꯩꯕꯅꯦꯕ ꯃꯤ ꯑꯃꯅꯁꯨ ꯁꯥꯟꯅ ꯂꯩꯕꯅꯦꯕ ꯑꯩꯈꯣꯏꯗꯤ ꯕꯣꯜꯁꯦ ꯑꯗꯨꯒ ꯃꯈꯣꯏꯒꯤꯅ ꯕꯣꯜ ꯁꯥꯟꯅꯅꯕ ꯃꯤꯁꯤ ꯌꯥꯝꯕꯅꯦꯕ ꯄ꯭ꯂꯦꯌꯔ ꯌꯥꯝꯕꯅꯦꯕ ꯍꯥꯏꯗꯤ ꯆꯨꯔꯆꯥꯟꯄꯨꯔꯗꯒꯤꯅ ꯆꯨꯔꯆꯥꯟꯄꯨꯔ ꯐꯥꯎꯒꯤ ꯄ꯭ꯂꯦꯌꯔꯁꯤꯅ ꯀꯥꯏꯐꯥꯎ ꯂꯥꯛꯇꯣꯏꯅꯣ ꯁꯤ ꯀꯣꯂꯦꯟ ꯀꯩꯊꯦꯜꯃꯥꯟꯕꯤꯕꯨ ꯂꯥꯛꯄ ꯌꯥꯏ ꯑꯗꯣ ꯀꯩꯊꯦꯜꯃꯥꯟꯕꯤ ꯀꯣꯂꯦꯟꯗꯒꯤꯅ ꯑꯃꯨꯛ ꯀꯥꯡꯄꯣꯛꯄꯤ ꯌꯧꯅꯕꯒꯤ ꯃꯣꯏ ꯀꯩꯅꯣ ꯑꯃꯨꯛ ꯄ꯭ꯂꯦꯌꯔ ꯑꯃ ꯂꯩꯔꯝꯕ ꯌꯥꯏ ꯀꯥꯡꯄꯣꯛꯄꯤꯗꯒꯤꯅ ꯁꯥꯏꯀꯜ ꯑꯃꯨꯛ ꯂꯩꯔꯝꯕ ꯌꯥꯏ ꯁꯨꯃꯥꯏꯅ ꯂꯣꯏ ꯅꯛꯅꯕ ꯉꯥꯛꯇꯪꯗꯅꯦꯕ ꯃꯣꯏꯒꯤꯗꯤ ꯑꯩꯈꯣꯏꯒꯤꯗꯤ ꯏꯝꯐꯥꯜ ꯋꯦꯁꯇ ꯂꯩꯔꯝꯕ ꯀꯥꯡꯕꯨꯗꯨꯅ ꯏꯁꯇ ꯑꯃꯨꯛ ꯃꯥꯏ ꯅꯍꯥꯟꯒꯤꯗꯨ ꯅꯠꯇ꯭ꯔꯣ ꯍꯥꯏ ꯑꯃꯨꯛ ꯊꯦꯡꯅꯔꯅꯤ ꯑꯗꯨ ꯁꯨꯒꯨꯅꯨ ꯑꯃꯨꯛ ꯇꯧꯔꯛꯏ ꯅꯍꯥꯟ ꯀꯩꯅꯣ ꯇꯧꯗꯅ ꯂꯩꯔꯝꯕꯗꯨ ꯅꯠꯇ꯭ꯔꯣ ꯁꯨꯝ ꯎꯡꯉꯒ ꯂꯩꯌꯦꯕ ꯑꯩꯈꯣꯏꯒꯤꯅ ꯑꯗꯨ ꯃꯈꯣꯏꯒꯤꯅ ꯑꯗꯨꯃꯥꯏꯅ ꯂꯩꯕ ꯑꯗꯨ ꯃꯈꯣꯏꯅ ꯁꯨꯃꯥꯏꯅ ꯂꯩꯕꯁꯤꯅ ꯑꯩꯈꯣꯏꯗ ꯀꯣꯛꯁꯤ ꯉꯥꯎꯍꯜꯂꯒ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯑꯩꯈꯣꯏꯁꯤ ꯀꯣꯛ ꯉꯥꯎꯍꯜꯂꯒ ꯃꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯈꯨꯟ ꯉꯥꯛꯄꯅꯤ ꯅꯠꯇ꯭ꯔꯒꯅ ꯃꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯇꯣꯉꯥꯟꯕ ꯈꯨꯟ ꯃꯌꯥꯝꯁꯤ ꯉꯥꯛꯅꯕꯅꯤ ꯍꯥꯏꯗꯅ ꯊꯣꯛꯂꯛꯏꯕ ꯃꯤꯁꯦ ꯑꯩꯈꯣꯏꯅ ꯃꯁꯤꯡ ꯌꯥꯝ ꯎꯖꯩꯌꯦꯕ ꯇꯥꯃꯣꯀꯣ ꯑꯩꯈꯣꯏꯅ ꯃꯁꯤ ꯃꯣꯏꯒꯤ ꯚꯤꯗꯤꯑꯣꯗ ꯈꯪꯗꯦ ꯐꯣꯇꯣꯗ ꯈꯪꯗꯦ ꯃꯁꯤꯡ ꯑꯗꯨꯛ ꯌꯥꯝ ꯎꯈ꯭ꯔꯦ ꯑꯗꯨꯒ ꯈꯨꯟ ꯇꯁꯦꯡꯅ ꯉꯥꯛꯏꯕ ꯃꯤꯁꯤꯡꯒꯤ ꯃꯔꯨꯑꯣꯏꯕ ꯋꯥꯀꯠ ꯍꯥꯏꯕ ꯇꯥꯔꯦ ꯑꯌꯥꯝꯕ ꯃꯇꯝꯗ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯇꯥꯃꯣ ꯕꯣꯕꯤꯅ ꯍꯥꯏꯕꯤꯔꯤꯁꯦ ꯑꯗꯨꯝ ꯊꯦꯡꯅꯩꯌꯦꯕ ꯈꯨꯟ ꯉꯥꯛꯏꯕ ꯃꯤꯁꯤꯗꯤ ꯌꯥꯝꯗꯦ ꯑꯗꯨꯒ ꯈꯨꯟ ꯉꯥꯛꯄ ꯃꯁꯦꯟꯁꯦ ꯑꯃꯒ ꯄꯪꯊꯦꯡꯗ ꯊꯦꯡꯅꯔ ꯑꯗꯨꯝ ꯂꯩ ꯍꯥꯏꯕꯁꯦ ꯀꯗꯥꯏꯋꯥꯏꯗꯅꯣ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯎꯖꯕꯗꯗꯤ ꯃꯤꯁꯦ ꯌꯥꯝ ꯌꯥꯝꯃꯤ ꯍꯥꯏꯕ ꯇꯥꯔꯦ ꯇꯁꯦꯡꯅ ꯒ꯭ꯔꯥꯎꯟꯗ ꯃꯁꯤ ꯈꯨꯟ ꯉꯥꯛꯄꯒꯤ ꯁꯤꯆꯨꯋꯦꯁꯟꯁꯦ ꯀꯃꯥꯏꯅ ꯂꯩ ꯁꯤꯝꯇꯪ ꯁꯦꯡꯗꯣꯛꯄꯤꯔꯝꯃꯣ ꯉꯁꯤ ꯃꯌꯥꯝꯗ ꯌꯥꯝ ꯆꯥꯎꯅ ꯀꯟꯐ꯭ꯌꯨꯁ ꯇꯧꯔꯦ ꯇꯁꯦꯡꯅ ꯂꯩꯄꯥꯛ ꯉꯥꯛꯅꯕ ꯃꯤꯁꯤ ꯌꯥꯝ ꯌꯥꯝꯕ꯭ꯔꯅ ꯈꯟꯕꯅꯦꯕ ꯑꯁꯤ ꯀꯩꯅꯣꯗꯤ ꯂꯩꯀꯥꯏ ꯂꯩꯀꯥꯏꯗꯨꯒꯤ ꯑꯣꯏꯕ ꯃꯥꯏ ꯈꯨꯟ ꯚꯤꯂꯦꯖꯀꯤ ꯍꯥꯏꯇꯥꯔꯦꯀꯣ ꯚꯤꯂꯦꯖꯇꯨꯒꯤ ꯑꯣꯏꯅ ꯚꯤꯚꯤꯑꯦꯐꯀꯨꯝꯕ ꯚꯤꯂꯦꯖ ꯚꯣꯂꯟꯇꯤꯌꯔ ꯐꯣꯔꯁꯀꯨꯝꯕ ꯁꯦꯝꯕ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯂꯩꯀꯥꯏꯗꯤ ꯆꯍꯤ ꯑꯗꯨꯗꯒꯤꯅ ꯆꯍꯤ 18 ꯏꯌꯔꯁꯇꯒꯤꯅ 60 ꯐꯥꯎ ꯂꯧꯕꯒꯤ ꯃꯥꯏ ꯒ꯭ꯔꯨꯞ ꯑꯃ ꯑꯗꯨꯝ ꯂꯩꯀꯥꯏꯒꯤ ꯂꯩꯔꯝꯒꯅꯤ ꯑꯩꯒꯤ ꯑꯣꯏꯅꯗꯤ 18 to 60ꯅꯤ ꯑꯩ ꯂꯧꯔꯤꯁꯦ ꯑꯗꯨ ꯂꯧꯕꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯨꯀꯤꯁꯤꯅ ꯆꯤꯡꯗ ꯂꯩꯔꯕꯅꯤꯅ ꯃꯈꯣꯏꯅ ꯀꯥꯞꯄꯛꯄ ꯅꯣꯡꯃꯩꯁꯦ ꯑꯩꯈꯣꯏꯒꯤ ꯅꯣꯡꯃꯩꯁꯦ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯃꯈꯣꯟꯗꯤ ꯀꯣꯟꯅ ꯊꯣꯛꯀꯗꯣꯏꯅꯤ ꯃꯔꯨꯗꯤ ꯍꯥꯟꯅ ꯆꯠꯈ꯭ꯔꯕꯅꯦꯕ ꯅꯣꯡꯃꯩ ꯃꯈꯣꯟꯁꯦ ꯍꯥꯟꯅ ꯀꯣꯟꯅ ꯊꯣꯛꯄꯩ ꯋꯥꯅꯤ ꯃꯔꯨꯗꯤ ꯍꯥꯟꯅ ꯆꯠꯈ꯭ꯔꯕꯅꯤ ꯑꯗꯨ ꯃꯈꯣꯟ ꯊꯣꯛꯂꯀꯥꯟꯗꯗꯤ ꯉꯁꯥꯏ ꯐꯃꯨꯡꯗ ꯑꯩꯈꯣꯏꯒꯤ ꯂꯥꯟ ꯇꯧꯔꯤꯕ ꯀꯥꯡꯕꯨ ꯈꯔ ꯌꯥꯎꯔꯤꯕ ꯑꯩꯈꯣꯏꯒꯤꯁꯤꯗ
ꯐꯃꯨꯡꯗ ꯂꯥꯟ ꯇꯧꯕ ꯀꯥꯡꯕꯨ ꯌꯥꯎꯔꯤꯕꯁꯤꯡꯁꯦ ꯃꯁꯤ ꯇꯁꯦꯡꯅ ꯑꯩꯒꯤꯗꯤ ꯌꯥꯝꯅ ꯇꯧꯖꯍꯟꯅꯤꯡꯗꯦ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔ ꯂꯩꯕꯥꯛ ꯏꯃꯥ ꯂꯩꯕꯥꯛꯁꯦ ꯀꯟꯅꯅꯕꯒꯤꯗꯃꯛꯇ ꯚꯂꯟꯇꯤꯌꯔ ꯃꯌꯥꯝ ꯑꯃ ꯊꯋꯥꯏ ꯈꯨꯕ ꯍꯥꯞꯄꯒ ꯁꯤꯗ ꯑꯣꯡꯂꯤ ꯋꯥꯟ ꯁꯤꯡꯒꯜ ꯄꯣꯛꯄ ꯃꯤꯁꯨ ꯌꯥꯝ ꯌꯥꯎꯖꯔꯤꯅꯤꯀꯣ ꯂꯩꯈꯤꯗꯕ ꯃꯌꯥꯝꯁꯨ ꯌꯥꯎꯔꯕꯅꯤ ꯁꯤꯒꯨꯝꯕ ꯃꯌꯥꯝ ꯑꯃ ꯏꯃꯣꯁꯅꯦꯜꯗ ꯊꯣꯛꯂꯛꯄ ꯃꯌꯥꯝ ꯑꯃ ꯈꯨꯟ ꯑꯗꯨꯒꯤ ꯂꯩꯀꯥꯏꯗꯨꯃ ꯈꯨꯟꯗꯨꯃ ꯁꯣꯏꯕ ꯌꯥꯗꯦ ꯑꯗꯨꯒꯤ ꯈꯨꯟꯗꯨꯃ ꯃꯤ ꯀꯩꯅꯣ ꯇꯧꯍꯟꯕ ꯌꯥꯗꯦꯅ ꯆꯦꯟꯖꯔꯒ ꯇꯧꯔꯤꯕ ꯇꯟꯖꯥꯁꯤꯗꯀꯣ ꯄꯥꯎꯁꯦ ꯑꯁꯦꯡꯕ ꯄꯥꯎꯁꯦ ꯐꯖꯅ ꯄꯤ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯇꯁꯦꯡꯅꯔꯒ ꯃꯐꯝ ꯑꯃꯗ ꯆꯤꯀꯟ ꯁꯦꯟꯇꯔ ꯂꯩꯕ ꯃꯇꯝꯗ ꯆꯤꯀꯟ ꯁꯦꯟꯇꯔꯁꯦ ꯇꯁꯦꯡꯅꯔꯒ ꯑꯩꯈꯣꯏ ꯌꯦꯟꯁꯦ ꯊꯥꯛꯂꯥꯎ ꯍꯥꯠꯄ ꯃꯇꯝꯗ ꯂꯩꯕꯥꯛꯇ ꯊꯝꯃꯒꯗꯤ ꯃꯈꯣꯟ ꯊꯣꯛꯇꯦꯕ ꯑꯩꯈꯣꯏ ꯉꯥ ꯀꯩꯅꯣꯒꯤ ꯃꯄꯥꯟꯗꯒꯤ ꯂꯥꯛꯄ ꯑꯩꯈꯣꯏꯒꯤ ꯉꯥ ꯕꯣꯛꯁ ꯑꯩꯈꯣꯏ ꯆꯣꯡꯒꯥꯒꯤ ꯕꯣꯛꯁ ꯂꯩꯕꯁꯦ ꯁꯤ ꯃꯅꯨꯡꯗ ꯊꯣꯛꯂ ꯍꯥꯠꯂꯒ ꯉꯥꯁꯦ ꯂꯪꯖꯟ ꯀꯩꯅꯣ ꯌꯦꯟꯁꯦ ꯂꯪꯖꯟꯕ ꯃꯇꯝꯗ ꯄꯇꯥꯛ 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 ꯂꯧꯊꯣꯛꯑꯦꯕ ꯁꯤꯒꯤ ꯃꯈꯣꯟꯁꯦ ꯅꯣꯡꯃꯩ ꯀꯥꯞꯅꯔꯦꯗꯅ ꯍꯦꯛꯇ ꯂꯥꯟ ꯍꯦꯛꯇ ꯄꯥꯎ ꯄꯤꯌꯦꯕ ꯍꯦꯛꯇ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯗꯨꯗꯗꯤ ꯍꯦꯛꯇ ꯆꯦꯟꯁꯤꯜꯂꯛꯄ ꯃꯇꯝꯗꯗꯤ ꯃꯣꯏꯗꯁꯨ ꯑꯋꯥꯕ ꯑꯃ ꯑꯣꯏꯖꯩꯑꯕ ꯑꯗꯨꯅ ꯀꯅꯥꯒꯤ ꯐꯣꯟ ꯑꯣꯛꯀꯗꯣꯏꯅꯣ ꯑꯩꯈꯣꯏ ꯒ꯭ꯌꯥꯟ ꯇꯥꯗꯦꯕ ꯑꯗꯨ ꯃꯇꯝꯗꯗꯤ ꯃꯈꯣꯟ ꯑꯃ ꯊꯣꯛꯈꯤ ꯀꯔꯝꯕꯅꯣ ꯀꯥꯏꯗꯦ ꯊꯣꯛꯇꯦꯗ ꯇꯥꯗꯦꯗ ꯍꯥꯏꯕ ꯃꯇꯝꯗ ꯌꯦꯟ ꯍꯥꯠꯄꯒꯤ ꯃꯈꯣꯟꯗ ꯁꯨꯃꯥꯏꯅ ꯆꯣꯡꯒꯥ ꯕꯣꯛꯁ ꯂꯪꯖꯟꯕꯗꯣ ꯐꯠ ꯑꯗꯨ ꯑꯣꯏꯔꯝꯒꯅꯤꯗ ꯍꯥꯏꯕ ꯑꯣ ꯑꯗꯨ ꯄꯥꯎ ꯂꯥꯟꯕ ꯑꯣꯏꯔꯝꯒꯅꯤꯒ ꯍꯥꯏꯕꯁꯦ ꯃꯁꯤ ꯀꯔꯤꯅꯣ ꯍꯥꯏꯔꯒ ꯉꯁꯥꯏ ꯐꯃꯨꯡꯗ ꯂꯥꯟ ꯇꯧꯕ ꯀꯥꯡꯕꯨ ꯌꯥꯎꯔꯤꯕꯀꯣ ꯐꯃꯨꯡꯗ ꯂꯥꯟ ꯇꯧꯕ ꯀꯥꯡꯕꯨꯁꯤꯅ ꯀꯔꯤꯒꯤꯗꯃꯛꯇ ꯑꯗꯨꯃꯥꯏꯅ ꯄꯥꯎ ꯂꯥꯟꯅ ꯁꯟꯗꯣꯛꯄꯤꯅꯣ ꯍꯥꯏꯔ ꯀꯩꯅꯣꯁꯦ ꯇꯥꯈꯤꯕꯗ ꯂꯥꯟ ꯇꯧꯋꯦ ꯍꯥꯏꯕ ꯚꯥꯞꯇ ꯂꯩꯌꯦꯕ ꯑꯗꯨꯅ ꯀꯔꯤꯗ ꯑꯁꯣꯏꯕ ꯂꯩ ꯍꯥꯏꯕ ꯃꯇꯝꯗ ꯂꯩꯀꯥꯏꯗꯨꯒꯤ ꯏꯃꯥ ꯏꯕꯦꯜ ꯑꯗꯨꯒꯤ ꯂꯩꯀꯥꯏ ꯈꯨꯟꯗ ꯂꯩꯔꯤꯕ ꯃꯩꯔꯥ ꯄꯥꯏꯕꯤ ꯃꯌꯥꯝꯁꯤꯡ ꯑꯗꯨꯒꯤ ꯑꯩꯈꯣꯏꯒꯤ ꯈꯨꯜ ꯉꯥꯏꯕ ꯃꯌꯥꯝꯁꯤꯡ ꯉꯁꯤꯁꯦ ꯀꯔꯤꯒꯨꯝꯕ ꯑꯃ ꯏꯔꯥꯡ ꯑꯃ ꯇꯧꯕ ꯃꯇꯝꯗ ꯁꯤ ꯀꯣꯃꯤꯡ ꯑꯣꯄꯔꯦꯁꯟ ꯅꯠꯇ꯭ꯔꯒ ꯁꯨꯃꯥꯏꯅ ꯐꯥꯕ ꯇꯧꯅꯤ ꯍꯥꯏꯕ ꯃꯌꯥꯝ ꯑꯗꯨꯗ ꯆꯦꯛꯁꯤꯟꯗ ꯌꯥꯗꯕꯅꯤ ꯀꯤꯕꯅꯤꯅ ꯂꯣꯏꯅꯃꯛ ꯆꯦꯟꯅꯕ ꯉꯥꯛꯇꯪꯗꯅꯤꯅ ꯄꯥꯈꯠꯆꯕꯅꯦꯕ ꯑꯗꯨꯝꯕꯗꯨꯁꯨ ꯑꯗꯨꯝꯕ ꯃꯌꯥꯝ ꯑꯃ ꯂꯩꯕꯅꯤꯅ ꯃꯁꯤꯒꯨꯝꯕꯗꯨꯁꯨ ꯂꯩ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯇꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯈꯨꯜ ꯉꯥꯛꯐꯝ ꯑꯣꯏꯅꯗꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯉꯥꯛꯆꯔꯤꯕꯁꯤ ꯇꯁꯦꯡꯅ ꯌꯥꯝ ꯁꯦꯡꯅ ꯉꯁꯥꯏꯒꯤ ꯃꯐꯝ ꯑꯃꯗ ꯊꯦꯡꯅꯕ ꯃꯐꯝ ꯑꯃꯗ ꯊꯦꯡꯅꯕꯔꯤꯁꯦ ꯃꯃꯥ ꯂꯩꯕꯥꯛ ꯂꯩꯀꯥꯏ ꯃꯩꯇꯩ ꯐꯨꯕꯁꯦ ꯂꯣꯏ ꯀꯟꯅꯅꯕꯒꯤꯗ ꯅꯨꯡꯁꯤꯕꯒꯤꯗꯃꯛꯇ ꯃꯥꯁꯦ ꯃꯐꯝ ꯈꯨꯗꯤꯡꯒꯤ ꯊꯨꯡꯕꯅꯦꯕ ꯇꯁꯦꯡꯅ ꯃꯥꯁꯦ ꯃꯈꯨꯠꯇ ꯃꯥꯒꯤ ꯂꯥꯏꯁꯦꯟꯁ ꯒꯟ ꯄꯥꯏꯔꯒ ꯃꯥ ꯆꯠꯆꯕ ꯑꯣꯏꯔꯒꯁꯨ ꯑꯃ ꯑꯣꯏꯔꯁꯨ ꯇꯁꯦꯡꯅ ꯃꯥꯁꯦ ꯈꯕꯔ ꯆꯦꯕꯥꯎ ꯄꯤꯕ ꯆꯠꯄꯒ ꯆꯞ ꯃꯥꯟꯅꯔꯕꯅꯦꯕ ꯋꯥꯖꯔꯕꯅꯦꯕ ꯍꯥꯏꯗꯤ ꯉꯁꯤ ꯑꯃ ꯊꯦꯡꯅꯕ ꯑꯣꯖꯥꯅ ꯑꯌꯥꯎꯕꯗꯣ ꯑꯩꯈꯣꯏ ꯆꯥꯃꯤꯟꯅꯔꯅꯤ ꯁꯣꯝꯗ ꯑꯃ ꯆꯥꯃꯤꯟꯅ ꯃꯇꯨꯡꯗ ꯊꯦꯡꯅꯕꯅꯤꯅ ꯊꯦꯡꯅꯔꯛꯄ ꯃꯌꯥꯝꯁꯦ ꯑꯗꯨꯝꯕꯗꯨꯗ ꯑꯋꯥꯕ ꯊꯦꯡꯅꯈꯤꯕ ꯋꯥꯅꯤ ꯑꯗꯨꯅ ꯇꯁꯦꯡꯅ ꯑꯩꯈꯣꯏꯅ ꯁꯤꯒꯨꯝꯕ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤꯗ ꯑꯩꯈꯣꯏꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕꯗꯤ ꯅꯠꯇꯦ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯩꯅ ꯃꯅꯤꯄꯨꯔꯒꯤ ꯄ꯭ꯔꯖꯥ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯃꯅꯤꯄꯨꯔꯒꯤ CSO ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯃꯄꯥꯡꯒꯜ ꯐꯔꯕ ꯑꯩꯈꯣꯏꯒꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯃꯌꯥꯝꯁꯤꯡ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯒꯚꯔꯟꯃꯦꯟꯒꯤ ꯄꯤꯁ ꯂꯥꯛꯄ ꯍꯥꯏꯕꯗꯨꯗꯤ ꯒꯚꯔꯟꯃꯦꯟꯅ ꯁꯦꯝꯖꯈꯤꯁꯅꯨ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯩꯇꯩ ꯀꯝꯃ꯭ꯌꯨꯅꯤꯇꯤꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡꯅ ꯃꯣꯏꯒꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁ ꯀꯥꯡꯕꯨꯁꯤꯅ ꯑꯩꯈꯣꯏꯗ ꯑꯦꯇꯦꯛ ꯇꯧꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯃꯌꯥꯝꯁꯤꯡꯁꯤꯅꯗꯤ ꯑꯩꯈꯣꯏꯅ ꯄꯤꯁ ꯍꯥꯏꯕ ꯋꯥꯍꯩ ꯑꯁꯤꯗꯤ ꯑꯩꯗꯤ ꯄꯟꯅꯤꯡꯗꯦ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯃꯈꯣꯏꯅ ꯀꯨꯀꯤ ꯍꯥꯏꯕ ꯒ꯭ꯔꯨꯞꯁꯤꯅ ꯑꯩꯈꯣꯏ ꯑꯦꯝ ꯐꯣꯔ ꯃꯅꯤꯄꯨꯔ ꯍꯥꯏꯕꯁꯤ ꯑꯦꯝ ꯐꯣꯔ ꯃꯩꯇꯩ ꯍꯥꯏꯅ ꯆꯠꯈ꯭ꯔꯕꯅꯦꯕ ꯃꯩꯇꯩ ꯍꯥꯏꯕꯁꯤ ꯉꯁꯥꯏ ꯑꯣꯖꯥ ꯀꯩꯅꯣꯅ ꯑꯩꯈꯣꯏ ꯀꯩꯅꯣꯅ ꯁꯥꯔꯅ ꯍꯥꯏꯕꯤꯔꯝꯕꯗꯣ ꯑꯦꯝ ꯐꯣꯔ ꯃꯩꯇꯩ ꯑꯣꯏꯕꯅꯤꯅ ꯃꯩꯇꯩ ꯍꯥꯏꯕꯁꯤ ꯃꯅꯤꯄꯨꯔꯤ ꯑꯣꯏꯔꯕꯅꯤꯅ ꯃꯅꯤꯄꯨꯔꯁꯤ ꯃꯣꯏ ꯍꯥꯅꯤꯡꯕ ꯂꯣꯏꯅ ꯇꯧꯕ ꯉꯥꯛꯇꯪꯗꯅꯤ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯉꯁꯤꯃꯛ ꯑꯩꯈꯣꯏꯒꯤ ꯗꯤꯁꯀꯁꯟꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡꯅ ꯑꯩꯈꯣꯏꯗ ꯀꯩꯅꯣ ꯅꯥꯒꯥꯁꯤꯡ ꯁꯥꯎꯕ ꯈꯣꯠꯄ ꯇꯧꯕꯁꯤꯗ ꯑꯩꯈꯣꯏꯒꯤ ꯔꯣꯡꯃꯩ ꯅꯥꯒꯥ ꯑꯗꯨ ꯅꯥꯒꯥ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯃꯌꯥꯝ ꯂꯦꯡꯃꯩ ꯄꯣꯏꯂꯣꯡ ꯂꯩꯔꯤꯕ ꯃꯌꯥꯝ ꯖꯥꯇꯤ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯡ ꯑꯁꯤꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯅꯥꯒꯥꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯏꯆꯦ ꯏꯆꯜꯁꯤꯡ ꯀꯨꯀꯤꯒꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤꯗ ꯂꯨꯍꯣꯡꯕ ꯆꯥꯎꯔꯣꯛ ꯃꯔꯣꯟꯅꯕ ꯃꯌꯥꯝ ꯌꯥꯎꯔꯤ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯅꯥꯒꯥꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯏꯆꯦ ꯏꯆꯜ ꯃꯌꯥꯝꯁꯤꯡ ꯑꯗꯣ ꯃꯥꯒꯤ ꯐꯦꯃꯤꯂꯤꯁꯤꯡꯅ ꯀꯨꯀꯤꯁꯤꯡꯗꯒꯤ ꯀꯔꯤ ꯇꯧꯔꯒ ꯀꯃꯥꯏꯅ ꯇꯧꯔꯒ ꯃꯌꯨꯝꯗ ꯍꯜꯍꯟꯒꯦꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕꯅꯣ ꯃꯗꯨ ꯂꯧꯊꯣꯛꯍꯟꯅꯤꯡꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯗꯣ ꯑꯩ ꯍꯥꯏꯖꯅꯤꯡꯉꯤ ꯉꯁꯤꯒꯤ ꯗꯤꯁꯀꯁꯟꯁꯤꯗ ꯀꯔꯤꯒꯤꯅꯣ ꯍꯥꯏꯔꯀꯥꯟꯗ ꯀꯨꯀꯤ ꯍꯥꯏꯕ ꯖꯥꯠꯁꯤꯗꯤ ꯃꯣꯏꯗꯤ ꯄꯨꯔꯥ ꯋꯥꯏꯜ ꯑꯣꯜꯂꯕꯅꯤꯅ ꯃꯣꯏꯗꯤ ꯃꯤ ꯍꯥꯞꯄ꯭ꯔꯥ ꯊꯤꯅ ꯍꯥꯜꯂꯤ ꯑꯗꯨꯒ ꯃꯤꯉꯣꯟꯗ ꯚꯥꯏꯔꯦꯜ ꯑꯣꯟꯕꯁꯨ ꯌꯥꯝ ꯊꯤꯅ ꯑꯣꯏꯍꯜꯂꯦ ꯑꯗꯨꯅ ꯃꯇꯨꯡ ꯑꯩꯈꯣꯏꯅ ꯁꯣꯛꯀꯤꯡ ꯑꯣꯏꯕꯅꯤꯅ ꯑꯗꯨꯝꯕꯗꯨ ꯅꯨꯡꯉꯥꯏꯇꯕ ꯃꯌꯥꯝ ꯂꯩꯕꯅꯤꯅ ꯑꯗꯨꯝꯕ ꯇꯧꯍꯟꯅꯤꯡꯉꯤ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤꯗ ꯑꯩꯈꯣꯏꯅ ꯕꯖꯥꯔ ꯃꯌꯣꯟꯗ ꯍꯧꯖꯤꯛ ꯇ꯭ꯔꯥꯐꯤꯛ ꯖꯥꯝ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯣꯏ ꯉꯥ ꯌꯣꯟꯐꯝ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯣꯏ ꯑꯩꯈꯣꯏꯅ ꯂꯥꯟ ꯀꯟꯅ ꯉꯥꯛꯏ ꯑꯗꯨꯒ ꯀꯩꯅꯣꯗꯗꯤ ꯁꯤꯒꯤ ꯀꯣꯅꯨꯡꯃꯥꯡꯗ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯐꯤꯂꯝ ꯀꯩꯅꯣꯒꯤ ꯑꯃ ꯀꯩꯅꯣ ꯍꯣꯜ ꯑꯃ ꯂꯩꯕꯁꯦ ꯁꯤꯗꯗꯤ ꯐꯤꯂꯝꯒꯤ ꯇꯤꯀꯦꯠ ꯀꯟꯅ ꯏꯟꯅꯔꯤ ꯑꯗ ꯑꯩꯈꯣꯏꯅ ꯏꯝꯐꯥꯜꯗꯒꯤ ꯑꯣꯡꯂꯤ 0 ꯄꯣꯏꯟꯠꯗꯒꯤ ꯏꯝꯐꯥꯜ 16 ꯀꯤꯂꯣꯃꯤꯇꯔ ꯂꯩꯕ ꯃꯤꯌꯥꯝꯅ ꯁꯤꯡꯗꯥ ꯗꯥꯝ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯁꯤꯡꯗꯥ ꯃꯜꯇꯤ ꯄꯔꯄꯁ ꯗꯥꯝꯗ ꯂꯩꯔꯤꯕ VIPꯒꯤ ꯂꯥꯏꯟ ꯊꯥꯒꯗꯧꯕ ꯏꯁꯤꯡ ꯁꯤꯡꯗꯥꯗ ꯀꯩꯅꯣꯗꯒꯤ ꯆꯠꯂꯒ ꯏꯁꯤꯡ ꯃꯌꯥꯝ ꯑꯃ ꯀꯩꯅꯣꯗ ꯑꯔꯕꯥꯟ ꯑꯦꯔꯤꯌꯥꯗ ꯄꯤꯒꯗꯧꯕ ꯏꯁꯤꯡꯁꯦ ꯃꯁꯤꯐꯥꯎꯕꯗ ꯉꯁꯤꯐꯥꯎꯗ ꯒꯚꯔꯟꯃꯦꯟꯠꯁꯤꯅ ꯂꯥꯛꯑꯒ ꯑꯩꯈꯣꯏꯒꯤ PHED ꯗꯤꯄꯥꯔꯠꯃꯦꯟ ꯋꯥꯇꯔ ꯁꯄ꯭ꯂꯥꯏ ꯗꯤꯄꯥꯔꯠꯃꯦꯟꯠꯁꯤ ꯂꯥꯛꯑꯒ ꯉꯁꯤꯐꯥꯎꯗ ꯑꯩꯈꯣꯏꯒꯤ ꯏꯁꯤꯡ ꯑꯁꯤ ꯐꯖꯅ ꯇ꯭ꯔꯤꯠꯃꯦꯟ ꯇꯧꯔꯒ ꯏꯝꯐꯥꯜ ꯃꯌꯣꯟꯗ ꯏꯁꯤꯡ ꯄꯤꯕ ꯉꯝꯗ꯭ꯔꯤꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯁꯤꯒꯨꯝꯕ ꯃꯌꯥꯝ ꯑꯃ ꯂꯩ ꯑꯗꯨꯅ ꯑꯩꯈꯣꯏ ꯂꯥꯟꯁꯤ ꯀꯟꯗꯕ ꯅꯠꯇꯦ ꯑꯗꯨꯝ ꯀꯜꯂꯤꯕꯅꯤ ꯅꯣꯡꯃꯩ ꯀꯥꯞꯅꯔꯒ ꯂꯥꯟ ꯍꯦꯛ ꯀꯟꯕ ꯅꯠꯇꯦ ꯃꯅꯨꯡꯗ ꯃꯥꯏ ꯂꯥꯂꯣꯡ ꯂꯣꯏ ꯂꯩꯅꯕ ꯉꯥꯛꯇꯪꯗꯅꯤ ꯂꯥꯂꯣꯡ ꯂꯩꯕꯁꯤꯗ ꯑꯩꯈꯣꯏꯒꯤꯅ ꯃꯔꯩ ꯌꯦꯠꯅꯕ ꯃꯈꯣꯏꯒꯤ나 ꯂꯥꯂꯣꯡ ꯆꯠꯊꯕ ꯑꯩꯈꯣꯏꯒꯤ나 ꯉꯥꯛꯇꯪ ꯅꯣꯡꯃꯩ ꯀꯥꯞꯄꯛꯇꯕ ꯇꯥꯟꯖꯥꯁꯤꯗꯅ ꯉꯥꯛꯇꯪ ꯅꯨꯡꯉꯥꯏꯕꯅꯤ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ나 ꯏꯟꯖꯣꯏ ꯇꯧꯊꯣꯛꯄ ꯁꯨꯝꯕ ꯃꯌꯥꯝꯁꯤ ꯂꯩ ꯑꯗꯨꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯏꯅ ꯀꯩꯅꯣꯗ ꯐꯣꯟꯗ
ꯑꯩꯈꯣꯏꯒꯤ ꯂꯥꯟ ꯀꯥꯞꯄꯁꯤ ꯇꯧꯕꯤꯒꯅꯨ ꯔꯤꯂꯤꯁꯇ ꯑꯩꯈꯣꯏꯒꯤ ꯑꯗꯨꯗ ꯇꯧꯕ ꯈꯣꯠꯄꯁꯤꯡ ꯃꯁꯤꯃꯁꯨ ꯈꯤꯇꯪ ꯌꯥꯔꯒꯗꯤ ꯍꯟꯊꯕꯤꯔꯒ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯈꯨꯟꯅꯥꯏꯁꯨ ꯀꯟꯕ ꯉꯝꯅꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯃꯌꯥꯝꯁꯤꯡ ꯑꯁꯤꯅ ꯇꯥꯁꯟ ꯈꯣꯝꯖꯟ ꯇꯧꯕꯤꯔꯒ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤ ꯁꯔꯨꯛ ꯌꯥꯃꯤꯟꯅꯖꯦ ꯍꯥꯏꯅ ꯑꯩ ꯊꯝꯖꯒꯦ ꯌꯥꯝ ꯐꯖꯕ ꯋꯥꯈꯜꯂꯣꯟꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯇꯥꯃꯣ ꯂꯣꯏꯅꯅ ꯉꯁꯤꯒꯤ ꯑꯩꯈꯣꯏꯅ ꯊꯝꯖꯔꯤꯕ ꯇꯣꯄꯤꯛ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁ in race naga saiba ikoi ki manipur gi conflict sida lakpa no dimension ama nainabagi tang ja sida saruk